अहानबमक्तदा डायमंड टीवी चैनल मियंग ताबिरिबा अमदी ताबिरिबा सिंगबो निर्मला थांजमना तराम नोकचरे हौजिंग मखा सथजरकपदा लानथोकसरी ngasi rasifal amadi matam matamgi wafam ahanbada lanthokсари ngasi rasifal amadi matam matamgi wafam ahanbada lanthokсари ngasi rasifal mesh rasi yeknabana hunduna ngangbiba pukning damiwa lawbana chingnabagi changwa khalakpa numitni ariba thabak pangba amadi lan phangba yabadi lei lisa pakhang singi oina ningjaba thongani mesh rasi leijaba lawsing podo u kanana sulakchaba ngamloi penthok pa haibana nungsa thibadai kokjagani huranba singna atamnana tathigani leisa pakang singi oina sakhang daba thajagano mithun rasi pukning nungai jaba lan phangba amadi nangi oiba mi singna tengbang biba numitni wakhal leita dana thopang badi yaroi chading hengani leisa pakang singi oina ningba thongba wagani karkat rasi hantaba loinabana mangba matang chadaba thauna fudokbasu apang taba numitni hakchang nungai jaba sendong yamna leiba thagat bibadi lei lisa pakhang singi oina laibak phai singharasi misang leiradi mi paiba kokcharani nachana nai gilamda akhang ahagi wata drabadi mangjagani phattaba wakhalna mangoina nadradi kana jagani lisa pakhang singi oina nungsibana chanbigani kanyarasi napal na mangjaba mikok thongba waba amadi huran badai cheksingadaba numitni adumakpu nachak naraldi chakhotkani angambana chanbigani leisa pakhang singi oina mari kharadi farani tolarasi pairaki lawsing soli aruba warep naitom lawganu ningba mapa chadabana marup mapanga mari faroi imung manunggi wa ningthina taradi fai leisa pakhang singi oina asa saukhinu Brisik rasi wakal thokpa lai guru na chanwiba arang arak phangbagum nungaiba oijaba phangba numini naknaba na kharadi yengsilli kawganu leisa pakhang singi oina ningba mapa charani dhanu rasi mina ngangba taraga pukning wagani luna khanjillanu kathokpa mateng pangthokpagi khwaidagi phaba matangni ariba thabakti kanaroi ariba thabakti kairoi leisa pakhang singi oina matam lawkho makarasi pukning maka lamgani nachananaigi amadi miyamga mari fagatgani sendong chawgani mirak changlaga hena nungai jagani nungaiba pauta jagani leisa pakhang singi oina ningba thungani kumbarasi thawong khangba amadi poram sinba langba haibana ikai khumnaba fangani asawbana mangjabata nangani aningba thabak panbagi nungai roi leisa pakhang singi oina laibak leite aroi badaminarasi misang lei oijaba tan bada khuchau thaba matang chai tinabana nachak naralda mitai marup khan bhayu thiba humba kallagana kanagani leisa pakhang singi oina laibak phai ngasigi matam matamgi wafamda puduna lakchari asawbagi thongjinda lepa asawbagi thongjinda lepa haukiba matam kharasida state asida miyam marakta kanglup naibagi thawong mimang thokna fajadaba wangang sangang ngangduna usithawoidaba utpagi thodok social media da viral chatuna oiduna leiriba asi laibak thibani masana luchingmani haijaba kayana di state asigi mahusagi fajaba thabaksi thaksi khasi ngaknabagi tamjaningai oiba fibam asida state asibu mini india amadi haina fajaba wangangi hawi leiminariba tongan tongan balon lining laison
ꯆꯠꯅꯕꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯔꯕꯁꯨ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯁꯤꯡ ꯑꯁꯤ ꯅꯠꯇꯅ ꯌꯦꯜꯍꯧꯃꯤ ꯄꯨꯝꯅꯃꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯄꯣꯛꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤ ꯑꯗꯨꯕꯨ इखंग खंगहौदना अमगा अमगा नुंसिनहंदनबा इथिन पीबा मानबा थक्सी खासी नाइदबा वांगांग मिया ममांगदा फोंगना ngang खोंगोइना दौबदौना ngangbasi sarau sinaba mansilakli oiriba fibam asi laina lौब यारोय अदुना स्टेट एडमिनिस्ट्रेशन ना चपचावा थबक लौखत्तुना मिसम सिंगबु खोइरांग खोइसाउना हंदनबा मेकानिज्म थबक तो ऑन्थो स्टेट असिदा लेरिबा इशू सिंग असि कांगलुप यामबगी मतिक यामी साकलुकता खुजाई थांजिंदुना तपना तपना फमफम गंसिलकपदगी नापल कारक्तुना फोंगना ngang saklakpa malakpani leipaki akhang ahai kyana matam asida issue sing asida pukning singsinduna pinariba instructive citicism amadi suggestion sing state administration na review tauba ngamdrabara haibasi hauzik hangnariba khwaidigi chawbo hangni masi state asibu chawkhatpagi maikaida punna lingjen manaba chatminnabagi apamba leibagini haibatai hauzik manipur haina khangnaribasi fawba taratare suba chahi jagi anganba matam fawbada khangnaramba mamingda onanaba proposal tawduna matamdugi lining laiswan nat chanabi mathang laiming launarakduna mapanat mapunat hanjinana bohonaba masak thokna hengalaklabani mitopki imang yaw badagi yaikhai thingaiba thokhanabagi charau sinjilak singbu sillebasingbu sagai gi maitan asibani haina launaraktuna kha chikna khangbaga manaba fibam yaurakpani haiba yai adubu miyok michan phajaba chatnarolbu ikai khumnaba mikok oibadagi mitna singna pungning phathana leiribasi lengaknasu state asibu chawkhatpagi awanba ama puraknaba asanba mityeng thamduna honari haiba khwaina khangi hauzik femina miss india gi grand finale imphal da april 35 da pangthokri saruk yaud sing sakhen bising imphal da thungladuna sem saribasi mapungpana pangthokpa ngamnaba miyamna pungning thawat hanbiyo masini pujarakliba matamgi wafam maka sathajarakpada film sei live phoning program tharam tamjari miyamna ki studio gi number da call da widuna adongya pambai sei kanbai khudong jawa tamjari punamakpu amuka hana nirmala thang